mi amabu isabu nungshibugumna nungsiba ngambang haibasi ekhoi karmain bhak tagani aduga ishorbu thawai hakchang wakhan yauna pangan yauna nungsiba haibasi karino ngasi ekhoi na naminasi Manipuri Hope Channel da mayam bamu khana taram nokchari ngisina lesson number 9 handaki lesson number 1 to 8 je yamna nuaiba lesson khoina neina khre aduga isa gi damak tu khallaga yamna yam harawi lesson je pabu phangba musung khoina discuss tawba phangba ege brother ani shu mesite yawn leiri ege brother ngam duga ege brother kening noin shu experience yamna nuai mani haina thajai mayam ni yingbiriba noinisu handaki book of mark shi blessing ne haina ainisu lawi ngasigi key text asi mark chapter 11 verse 25 aina pabi ge masida hai sargada leiba na khoigi mark chapter 11 verse 25 chume sargada leiba na khoigi napana na khoigi aranba kokpi naba na khoina leptuna haijaba matamda kana gumbagi mathakta na khoigi nungai taba leirabadi mahak pusu kokpiyo haidana leire ana lesson ji discuss tawa holdringe da egi brother ngam nangna prana tawbi yam kromsi paisor sarkada leiruga nangna matik mugun chauna laiba pu nangonda ikhoina hojik matamsida asi sabas college and discussion tauga lak punna leirga matamda nangonda aikhoina matamsida tawgada riba nangi wari nangi wahai kaya discuss tawda base nangonda aikhoina pi sor adu nangna aikhoina asi se hawbadagi loidri phau nangna aikhoibu chanbiduna nangi nungsibaduna nangi blessing do aikhoida pibiu aduga nangi wahai se mi atokpa kiyadasu share toba ngamnaba pangal do aikhoida pibiun paisor nangonda aina nana aina khurumjari amen amen yam thagachare aikhoina previous lessons da aikhoina paaba matamda lesson number 3 di aikhoina paaba matamda jishuga wayan yathang oja singa moiga dum argument tawbago adum yetnaba se adum leiko jiki chabagi oiro khud hambagi oiro ko singdaba singba adugi maramda ngasi joi khoina amuka khara adugi matangda moi yetnaba adugi matangda khoina neinagani ko khoina mark chapter 11 da chapa matamda jisu si mahak jerusalem da chatli hai ko moi adu jerusalem yora hai aduga jerusalem je yam chawbo oidi hai ko like mafam se 740 meter kilometer ama khara yogdawe hai jeki moi ki height se ko moi wang mo se above sea level ko samadrudi heno khara wang khat pa hai tare adudagi ekhoina magi jaga se kyam chawbo no haiba matamda 250 acres ne jerusalem shahar je aduga temple sina kwaidigi wangna ko kwaidigi awangba mafamda 37 acre yam chauna thamme hai ko amen occupy tawra lei hai aduga jisusina lakpa numichi moigi passover nakpagi matam ne hai ko aduga passover ni na moigi kumai ni na mi yam leirami hai ko mi yam leirami hai maduda jisuna silaga mahak jerusalem si bu yenga yam magi thamoi pukning yam nungsi hai ko madudagi makna magi disciples sing bu hairaga chatlo aduga maduda aina pabige mark chapter 11 ko mark chapter 11 verse 1 to 11 sida khoina pa matamda masida haiduna le verse 2 da ko 11 verse 2 da ina pabige masida haiduna le aduda makhoida haiki nakhoi gi mangda leiriba khun aduda chatlu
ꯅꯈꯣꯏꯅ ꯃꯗꯨꯗ ꯍꯦꯛ ꯆꯪꯕꯗ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯣꯡꯗ꯭ꯔꯤꯕ ꯂꯣꯂꯥ ꯃꯆꯥ ꯑꯃ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯐꯪꯒꯅꯤ ꯍꯥꯏꯀꯣ ꯁꯤ ꯗꯣꯡꯀꯤ ꯍꯥꯏꯀꯣ ꯁꯤꯗꯤ ꯂꯣꯂꯥ ꯑꯩꯅ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯦ ꯆꯨꯝꯕ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯂꯣꯂꯥ ꯍꯥꯏ ꯍꯥꯏꯀꯦ ꯑꯗꯨꯗ ꯃꯣꯏꯅ ꯆꯠꯂꯒ ꯑꯗꯨ ꯂꯧꯔꯨꯑꯣ ꯑꯗꯨꯒ ꯀꯅꯥꯅ ꯀꯔꯤꯒꯤ ꯂꯧꯔꯤꯅꯣ ꯍꯥꯏ ꯍꯪꯕ ꯃꯇꯝꯗ ꯏꯁꯣꯔ ꯃꯄꯨ ꯃꯥꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯍꯥꯏꯌꯣ ꯍꯥꯏꯌꯦ ꯗ ꯂꯣꯔꯗ ꯅꯤꯗꯁ ꯏꯠ ꯀꯣ ꯃꯗꯨꯗ ꯃꯣꯏ ꯆꯠꯂꯦ ꯑꯗꯨꯒ ꯍꯪꯕ ꯃꯇꯝꯗ ꯍꯥꯏꯕ ꯃꯇꯝꯗ ꯐꯤꯗꯨ ꯊꯥꯕꯤ ꯍꯥꯏꯀꯣ ꯐꯤꯗꯨ ꯊꯥꯕꯤꯔ ꯃꯥ ꯇꯣꯡꯉꯒ ꯃꯍꯥꯛ ꯁꯍꯔꯗꯨꯗ ꯆꯪꯉꯤ ꯍꯥꯏ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯃꯈꯥꯗ ꯄꯥꯕ ꯃꯇꯝꯗ ꯚꯔꯁ 9ꯗ ꯑꯩꯅ ꯄꯥꯕꯤꯒꯦ ꯀꯔꯤ ꯍꯥꯏꯅ ꯂꯩꯒꯦ ꯍꯥꯏꯒ ꯑꯗꯨꯗ ꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯑꯃꯁꯨꯡ ꯇꯨꯡ ꯏꯜꯂꯤꯕ ꯃꯈꯣꯏꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯡ ꯊꯥꯔꯒ ꯃꯅꯤꯡꯗ ꯐꯤ ꯊꯥꯕ ꯄꯥꯝ ꯂꯤꯐ ꯀꯣ ꯄꯥꯝꯕꯤꯒꯤ ꯃꯅꯥꯁꯤꯡ ꯂꯣꯏ ꯊꯥꯕꯤꯔꯒ ꯍꯣꯁꯥꯅꯥ ꯖꯦꯍꯣꯕꯥꯒꯤ ꯃꯤꯡꯗ ꯂꯦꯡꯂꯛꯂꯤꯕ ꯃꯍꯥꯛ ꯌꯥꯏꯐꯕꯅꯤ 이붕ꯉꯣꯒꯤ ꯃꯤꯡꯗ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯗꯦꯕꯤꯠꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯗ ꯍꯣꯖꯥꯅꯥ ꯍꯥꯏꯅ ꯃꯣꯏꯁꯦ ꯂꯥꯛꯑꯦ ꯍꯥꯏꯀꯣ ꯃꯣꯏꯁꯦ ꯂꯥꯛꯑꯒ ꯑꯁꯤꯒꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯖꯦꯈꯥꯔꯤꯌꯥ ꯆꯦꯞꯇꯔ 9 ꯚꯔꯁ 9 to 10ꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯕ ꯐꯪꯉꯤ ꯀꯔꯝꯍꯥꯏꯅ ꯅꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯗꯣꯡꯀꯤꯗꯣ ꯇꯣꯡꯉꯒ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯗꯣ ꯖꯦꯈꯥꯔꯤꯌꯥꯅ ꯑꯣꯜꯔꯦꯗꯤ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯕꯤꯔ ꯊꯝꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯀꯣ ꯑꯩꯅ ꯑꯗꯨꯝ ꯈꯟꯕ ꯃꯇꯝꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯍꯥꯟꯗꯒꯤꯗꯤ ꯖꯤꯁꯨꯁꯤꯅ ꯃꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯂꯣꯠꯂ ꯊꯝꯃꯝꯃꯦꯀꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝ ꯐꯣꯡꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯖꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯖꯤꯁꯨꯅ ꯅꯤꯡꯊꯧ ꯇꯥꯏꯕꯪꯄꯥꯟꯕꯨ ꯁꯦꯝꯕꯤꯕ ꯑꯩꯈꯣꯏꯅ ꯌꯦꯡꯈꯠꯄꯗ ꯅꯨꯃꯤꯠ ꯎꯔꯤꯕ ꯑꯣꯏꯔꯣ ꯊꯥ ꯑꯣꯏꯔꯣ ꯁ꯭ꯇꯥꯔ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯦ ꯖꯤꯁꯨꯅ ꯂꯣꯏ ꯁꯦꯝꯕꯅꯦꯀꯣ ꯏꯁꯣꯔ ꯃꯥꯅ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯑꯒ ꯌꯥꯝ ꯄꯤꯛꯈ꯭ꯔꯕ ꯌꯥꯝ ꯇꯣꯜꯂꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯗꯣꯡꯀꯤ ꯇꯣꯡꯉꯒ ꯆꯪꯉꯛꯏꯁꯦ ꯀꯌꯥꯃꯨꯛ ꯈꯟꯕꯗꯨꯁꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯟꯕꯗꯨꯁꯨ ꯉꯝꯗꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯣꯂꯨꯛꯆꯕꯁꯦ ꯀꯌꯥꯝ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯄ꯭ꯔꯤꯚꯤꯌꯁ ꯂꯦꯁꯟꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯈ꯭ꯔꯦ ꯃꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯒꯅꯤ ꯍꯥꯏꯔꯗꯤ ꯅꯣꯏ ꯃꯔꯛꯇ ꯃꯤꯅꯥꯏ ꯍꯥꯟꯅ ꯑꯣꯏꯌꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯖꯤꯁꯨꯅ ꯃꯥꯏ ꯑꯦꯛꯖꯥꯝꯄꯜ ꯎꯠꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯧꯖꯤꯛ ꯖꯤꯁꯨꯒꯨꯝꯅ ꯅꯣꯔꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯣꯏꯁꯟ ꯇꯧꯕ ꯌꯥꯏꯀꯣ ꯃꯗꯨꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯒꯦꯗꯔ ꯇꯧꯔꯒ ꯑꯩꯅ ꯑꯗꯨꯝ ꯈꯟꯕꯗ ꯑꯃꯃꯨꯛ ꯑꯦꯗ ꯇꯧꯒꯦ ꯃꯗꯨꯗꯤ ꯃꯣꯏꯅ ꯗꯦꯕꯤꯠꯀꯤ ꯅꯤꯡꯊꯧ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯣꯏꯅ ꯈꯟꯕꯗꯤ ꯔꯣꯃꯟ ꯁꯔꯀꯥꯔꯗꯒꯤ ꯀꯟꯕꯤꯕꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯈꯔ ꯌꯥꯝ ꯑꯌꯥꯝꯕꯅꯗꯤ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯑꯗꯨ ꯌꯦꯡꯉꯒꯁꯨ ꯀꯌꯥꯃꯨꯛ ꯋꯥꯈꯜ ꯅꯥꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯄꯗꯤ ꯃꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯔꯣꯃꯟ ꯁꯔꯀꯥꯔꯗꯒꯤ ꯅꯠꯇꯕꯤꯗ ꯄꯥꯞꯀꯤ ꯁꯔꯀꯥꯔꯗꯒꯤ ꯀꯣ ꯄꯥꯞꯀꯤ ꯄꯥꯡꯒꯟꯗꯒꯤ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯚꯥꯞ ꯇꯥꯔꯝꯃꯗꯤ ꯀꯌꯥꯃꯨꯛ ꯐꯖꯔꯝꯒꯗ꯭ꯔꯥ ꯀꯌꯥꯃꯨꯛ ꯃꯣꯏꯒꯤꯗꯃꯛ ꯌꯥꯏꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯊꯧꯏꯀꯣ ꯃꯥꯔꯛ ꯆꯦꯞꯇꯔ 11 ꯚꯔꯁ 12 to 26ꯁꯤꯗ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯖꯤꯁꯨꯁꯤꯅ ꯃꯗꯨꯗꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯒ ꯃꯥ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯂꯥꯏꯛ ꯑꯗꯨꯗ ꯂꯥꯏꯛ ꯃꯤ ꯌꯥꯝꯅ ꯂꯩꯔꯗꯤ ꯂꯥꯏꯛ ꯌꯦꯠꯅꯕ ꯀꯌꯥꯁꯨ ꯂꯣꯏ ꯌꯥꯝ ꯊꯣꯛꯄ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯑꯥꯔꯒ꯭ꯌꯨꯃꯦꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯈꯠꯅꯕꯒꯨꯝꯕꯁꯨ ꯊꯣꯛꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯥꯟꯇꯤꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯀꯣ ꯃꯊꯪꯗ ꯃꯍꯥꯛꯅ ꯕꯦꯊꯅꯤꯔꯣꯝꯗ ꯆꯠꯂꯤ ꯍꯥꯏꯀꯣ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯋꯥꯔꯤ ꯇꯧꯕꯁꯦ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯀꯦꯅꯤꯡ ꯅꯪꯅ ꯈꯔ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯣꯏ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯦ ꯀꯔꯁ ꯇ꯭ꯔꯤ ꯑꯦꯟ ꯀ꯭ꯂꯤꯟꯁ ꯇꯦꯝꯄꯜ ꯍꯥꯏꯕꯅꯤꯀꯣ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯗꯤ ꯍꯣꯏ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯁꯔꯥ ꯄꯤꯕꯤꯈ꯭ꯔꯕ ꯎꯄꯥꯟꯕꯤ ꯑꯗꯨꯒ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯕ ꯂꯥꯏꯅꯤꯡꯁꯪ ꯀꯣ ꯏꯁꯣꯔꯅ ꯑꯗꯨꯅꯤ ꯑꯗꯨ ꯁꯤꯗ ꯑꯌꯨꯛ ꯑꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯏꯁꯣꯔꯁꯦ ꯕꯦꯊꯅꯤꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯌꯦꯀꯣ ꯍꯣꯏ ꯕꯦꯊꯅꯤꯁꯦ ꯌꯥꯝ ꯊꯥꯞꯄ ꯅꯠꯇꯦ ꯁꯝ ꯀꯤꯂꯣꯃꯤꯇꯔ 2-3 ꯈꯛꯇꯅꯤ ꯖꯦꯔꯨꯁꯂꯦꯝꯗꯒꯤꯀꯣ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯆꯥꯛꯂꯥꯝꯃꯦ ꯍꯥꯏꯌꯦꯀꯣ ꯆꯥꯛꯂꯥꯝꯃꯦ ꯆꯠꯅꯤꯡꯉꯦꯕ ꯃꯥꯁꯦ ꯀꯩꯅꯣꯝꯃ ꯑꯗꯨꯕꯨ ꯃꯥꯅ ꯎꯕ ꯃꯇꯝꯗ ꯐꯤꯛ ꯄꯥꯟꯕꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯛ ꯄꯥꯟꯕꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯍꯥꯏꯕꯒ ꯍꯩ ꯄꯥꯟꯕꯤꯅꯦ ꯑꯗꯨꯝ ꯑꯩꯅ ꯄꯥꯕꯤꯒꯦ ꯍꯣꯏ ꯍꯩ ꯁꯤꯗ ꯏꯗꯨꯅ ꯂꯩꯔꯤ 13ꯗ ꯑꯗꯨꯗ ꯑꯊꯥꯞꯄꯗꯒꯤ ꯃꯥꯅ ꯄꯥꯟꯕ ꯍꯩꯔꯤꯛ ꯑꯣ ꯍꯌꯤꯠ ꯍꯥꯏꯀꯣ ꯁꯤꯗꯗꯤ ꯍꯌꯤꯠ ꯄꯥꯝꯕꯤ ꯍꯥꯏ
ꯍꯣꯏ ꯍꯩꯔꯤꯛ ꯄꯥꯝꯕꯤꯁꯦ ꯎꯋꯦ ꯍꯥꯏꯌꯦꯀꯣ ꯑꯃ ꯎꯕꯗ ꯑꯗꯨꯅ ꯃꯅꯥꯁꯨ ꯍꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯒꯦ ꯃꯅꯥ ꯍꯧꯕꯅꯤꯅ ꯑꯔꯦꯝ ꯑꯄꯥꯒꯨꯝꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯐꯦꯠ ꯍꯧꯔꯒ ꯂꯣꯏꯈꯤꯕꯒꯨꯝꯕ ꯀꯣ ꯃꯥꯅ ꯆꯪꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯍꯧꯔꯝꯗꯦ ꯍꯥꯏꯌꯦꯅꯦꯀꯣ ꯍꯩꯁꯦ ꯑꯗꯨ ꯃꯥꯁꯦ ꯁꯥꯎꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯁꯥꯎꯔꯝꯕꯁꯨ ꯌꯥꯏ ꯆꯥꯛꯂꯥꯝꯕꯅꯤꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯂꯩꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯤꯗꯁꯨ ꯍꯥꯏꯔꯤ ꯑꯗꯨ ꯂꯦꯁꯟ ꯑꯃꯈꯛꯇ ꯑꯩꯅ ꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯤꯡꯕ ꯑꯃꯗꯤ ꯑꯁꯤꯒꯤ ꯃꯇꯝꯗ ꯃꯣꯖꯦꯁꯀꯤ ꯃꯇꯝꯗ ꯑꯁꯤꯒꯤ ꯂꯣ ꯃꯇꯝꯗ ꯂꯦꯚꯤꯇꯤꯀꯁ 19:9ꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯅ ꯊꯥꯕ ꯃꯔꯝꯕꯨ ꯅꯪꯅ ꯍꯤꯡꯒꯣꯜ ꯊꯥꯔꯒ ꯒ꯭ꯔꯦꯞꯁ ꯊꯥꯕ ꯑꯣꯏꯔꯣ ꯑꯦꯄꯜ ꯊꯥꯕ ꯑꯣꯏꯔꯣ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯔꯚꯦꯁ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯌꯦꯀꯣ ꯈꯔꯗꯤ ꯊꯝꯍꯧꯒꯗꯧꯕꯅꯤ ꯍꯥꯏꯌꯦ ꯒ꯭ꯔꯦꯞꯁ ꯄꯥꯝꯕꯤꯁꯦ ꯑꯦꯄꯜ ꯄꯥꯝꯕꯤꯁꯦ 100 ꯄꯥꯟꯕ ꯇꯥꯔꯕꯗꯤ 10ꯒꯨꯝꯕꯗꯤ ꯈꯥꯛꯑꯣ ꯍꯥꯏꯌꯦ ꯃꯔꯝꯗꯤ ꯆꯥꯛꯂꯥꯝꯕꯁꯤꯡ ꯂꯩꯖꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯆꯥꯒꯗꯧꯕꯅꯤ ꯍꯥꯏꯌꯦ ꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯎꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯑꯗꯨ ꯇꯧꯗꯕꯅꯤꯅ ꯃꯔꯝꯗꯤ ꯆꯥꯛꯂꯥꯝꯕꯅꯤꯅ ꯃꯥꯁꯨ ꯂꯥꯛꯆꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯗꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯁꯤꯒꯤ ꯎꯄꯥꯝꯕꯤꯁꯦ ꯁꯦꯔꯞ ꯄꯤ ꯍꯥꯏꯌꯦꯀꯣ ꯅꯪꯒꯤ ꯄꯥꯝꯕꯤꯁꯤꯗꯒꯤ ꯃꯤꯅ ꯍꯩꯁꯦ ꯁꯨꯛꯆꯥ ꯆꯥꯗꯕ ꯑꯣꯏꯁꯅꯨꯀꯣ ꯍꯥꯏ ꯑꯗꯨꯅ ꯁꯤꯒꯤꯗꯁꯨ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤꯗ ꯈꯔ ꯑꯩꯅ ꯂꯧꯊꯣꯛꯅꯤꯡꯕꯗꯤ ꯎ ꯄꯥꯝꯕꯤꯗꯣ ꯑꯩꯈꯣꯏꯒꯨꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟ ꯉꯁꯤ ꯑꯩ ꯄꯥꯁꯇꯔꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯦꯚꯦꯟꯖꯂꯤꯁꯅꯤ ꯍꯥꯏꯕ ꯌꯥꯏ ꯏꯁꯣꯔꯕꯨ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯆꯧꯕ ꯃꯁꯛ ꯈꯪꯕ ꯑꯩꯗꯤ ꯏꯁꯣꯔ ꯃꯃꯤꯡ ꯊꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯟꯕꯤꯗꯣ ꯍꯣꯏ ꯃꯍꯩꯗꯤ ꯎꯅꯥꯗꯤ ꯄꯥꯟꯕ ꯌꯥꯏ ꯅꯪꯒꯤ ꯑꯩ ꯏꯁꯣꯔ ꯈꯪꯕꯅꯤ ꯍꯥꯏꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏ ꯎꯅꯥ ꯄꯥꯜꯂꯝꯕꯗꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯏꯁꯣꯔꯕꯨ ꯑꯆꯨꯝꯕꯒꯤ ꯊꯕꯛꯇꯨ ꯇꯧꯗ꯭ꯔꯕꯗꯤ ꯃꯍꯩ ꯄꯥꯟꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯤ ꯎꯄꯥꯟꯕꯤꯁꯤꯒ ꯑꯩꯅ ꯈꯤꯇꯪ ꯆꯥꯡꯗꯝꯅꯅꯤꯡꯉꯤꯀꯣ ꯃꯤ ꯃꯌꯥꯝꯒ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯗꯔ ꯋꯨꯡꯆꯤꯄꯦꯝꯅ ꯃꯇꯝꯗ ꯂꯧꯕꯤ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯗꯔꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯃꯍꯩꯗꯨ ꯄꯥꯟꯗ꯭ꯔꯕꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏ ꯀꯥꯟꯅꯗꯦꯕ ꯀꯥꯟꯅꯗꯦ ꯍꯣꯏ ꯄꯥꯝꯕꯤꯗꯨꯒꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯩ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯃꯤꯅ ꯎꯕ ꯃꯥꯅ ꯀꯌꯥꯝ ꯃꯤꯕꯨ ꯀꯟꯕꯤꯕꯅꯣ ꯀꯌꯥꯝꯕꯨ ꯊꯕꯛ ꯑꯐꯕ ꯇꯧꯕꯅꯣ ꯉꯛꯇ ꯅꯠꯇꯅ ꯏꯁꯣꯔꯅ ꯄꯥꯝꯕꯗꯤ ꯅꯛꯅꯕꯗꯣ ꯃꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯥꯒꯤ ꯍꯣꯏ ꯃꯔꯤꯗꯣ ꯃꯔꯤꯗꯣ ꯃꯥꯗ ꯄꯥꯝꯕꯅꯦꯕ ꯃꯥꯅꯦ ꯍꯣꯏ ꯖꯤꯁꯨꯅꯗꯤ ꯏꯁꯣꯔꯅꯗꯤ ꯃꯥꯗꯣ ꯄꯥꯝꯕꯅꯦꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯅ ꯑꯗꯨ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯃꯇꯝꯗ ꯐꯪꯗꯦꯗꯦꯕ ꯐꯪꯈꯤꯗꯕꯅꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯇꯦꯝꯄꯜꯗ ꯍꯣꯏ ꯆꯠꯂꯦ ꯍꯥꯏꯀꯣ ꯍꯣꯏ ꯇꯦꯝꯄꯜꯁꯨ ꯅꯪꯅ ꯈꯔ ꯍꯣꯏ ꯍꯥꯏꯈꯤꯒꯗ꯭ꯔꯥ ꯇꯦꯝꯄꯜꯁꯨ ꯑꯩꯅ ꯑꯣꯀꯦ ꯈꯔ ꯍꯥꯏꯔꯒꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛꯀ ꯃꯥꯅ ꯇꯦꯝꯄꯜꯗ ꯆꯪꯉꯤ ꯍꯥꯏ ꯆꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯎ ꯍꯥꯏ ꯎꯄꯥꯟꯕꯤꯗꯣ ꯑꯗꯨꯕꯨ ꯎꯈꯤꯕ ꯃꯇꯝꯗ ꯉꯁꯥꯏ ꯁꯔꯥꯞꯇꯣ ꯄꯤꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯗꯤꯁꯥꯏꯄꯜꯅꯁꯨ ꯇꯥꯍꯧꯋꯦꯕ ꯁꯔꯥꯞ ꯄꯤꯕꯗꯣ ꯉꯁꯥꯏ ꯁꯔꯥꯞꯇꯣ ꯄꯤꯍꯧꯕꯅꯤ ꯑꯗꯨꯕꯨ ꯀꯣꯏꯁꯟ ꯇꯧꯗꯦ ꯀꯣ ꯍꯌꯦꯡ ꯆꯠꯄ ꯃꯇꯝꯗꯗꯤ ꯎꯄꯥꯟꯕꯤꯗꯣ ꯃꯈꯣꯡꯗꯣ ꯁꯤꯕ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦ ꯃꯈꯣꯡꯗꯒꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯗꯤꯁꯥꯏꯄꯜꯁꯅ ꯍꯪꯉꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯗ ꯂꯦꯁꯟ ꯏꯁꯣꯔꯅ ꯁꯤꯗ ꯇꯥꯛꯄꯗꯤ ꯄ꯭ꯔꯦꯌꯔ ꯑꯦꯟ ꯐꯣꯔꯒꯤꯐꯅꯦꯁ ꯏꯟ ꯃꯥꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣ ꯃꯥꯅ ꯄ꯭ꯔꯃꯥꯟ ꯍꯟꯕ ꯃꯇꯝꯗꯗꯤ ꯁꯤꯗꯗꯤ ꯖꯤꯖꯁ ꯃꯦꯛꯁ ꯑ ꯂꯦꯁꯟ ꯑꯕꯥꯎꯠ ꯄ꯭ꯔꯦꯌꯔ ꯑꯦꯟ ꯐꯣꯔꯒꯤꯐꯅꯦꯁ ꯉꯥꯛꯄꯤꯕꯒ ꯄ꯭ꯔꯦꯌꯔ ꯄꯔꯅꯥ ꯇꯧꯕꯒꯤ ꯃꯔꯤꯗ ꯃꯥꯅ ꯆꯥꯡꯗꯝꯅꯕꯅꯤ ꯍꯥꯏꯌꯦꯀꯣ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯆꯔꯆꯀꯤ ꯇꯣꯄꯤꯛ ꯑꯅꯤꯅꯤꯀꯣ ꯑꯁꯤ ꯃꯟꯗꯦꯗ ꯌꯥꯎꯔꯤꯁꯦ ꯀ꯭ꯂꯤꯟꯁ ꯇꯦꯝꯄꯜ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯀ꯭ꯂꯤꯟꯁ ꯇꯦꯝꯄꯜꯒꯤꯁꯦ ꯕ꯭ꯔꯗꯔ ꯋꯨꯡꯆꯤꯄꯦꯝ ꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯑꯣꯀꯦ ꯑꯩꯅꯁꯨ ꯍꯥꯏꯖꯒꯦ ꯍꯣꯏ ꯖꯤꯁꯨꯅꯁꯨ ꯃꯍꯥꯛꯅ ꯖꯦꯔꯨꯁꯂꯦꯝ ꯇꯦꯝꯄꯜꯗ ꯆꯠꯂꯨꯔꯦ ꯍꯥꯏꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯤꯒꯤ ꯋꯥꯔꯤꯒꯤ ꯃꯊꯪꯗꯀꯣ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯃꯣꯏꯅ ꯇꯦꯝꯄꯜꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯕꯦꯊꯅꯤ ꯐꯥꯎꯔ ꯆꯠꯂꯒ ꯃꯣꯏ ꯖꯦꯔꯨꯁꯂꯦꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯦꯝꯄꯜꯁꯤ ꯎꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪꯁꯦ ꯃꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯐꯝ ꯑꯣꯏꯈ꯭ꯔꯕ ꯍꯣꯏ ꯀꯥꯏꯗꯩ ꯑꯂꯥꯞꯄꯗꯒꯤ ꯃꯣꯏꯅ ꯑꯗꯨ ꯃꯇꯝꯗ ꯌꯥꯎ ꯀꯠꯄ ꯅꯠꯇ꯭ꯔꯒ ꯈꯨꯅꯨ ꯀꯠꯄ ꯍꯥꯏꯕꯁꯦ ꯍꯣꯏ ꯃꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯀꯠꯄꯅꯤꯅ ꯑꯂꯥꯞꯄꯗꯒꯤ ꯂꯥꯛꯑꯒ ꯃꯣꯏ ꯂꯩꯔꯒ ꯀꯠꯄꯅꯦꯕ ꯍꯣꯏ ꯃꯗꯨꯕꯨ ꯂꯩꯕꯁꯤꯗ ꯃꯣꯏ ꯃꯁꯥꯒꯤ ꯄ꯭ꯔꯣꯐꯤꯠꯀꯤꯗꯃꯛ ꯀꯣ ꯎꯜꯇꯥꯗ ꯌꯦꯟꯅꯔꯒ ꯄ꯭ꯔꯣꯐꯤꯠ ꯆꯥꯅꯕ ꯁꯦꯟꯗꯣꯡ ꯆꯥꯅꯕ ꯍꯥꯏꯅ ꯍꯣꯏ ꯃꯣꯏ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯁꯦꯝꯗꯣꯛꯄ ꯃꯇꯝꯁꯤꯗ ꯖꯤꯁꯨꯅ ꯃꯗꯨꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒ ꯃꯥꯅ ꯂꯣꯏꯅꯃꯛ ꯂꯣꯏꯅ ꯍꯣꯏ ꯁꯦꯡꯗꯣꯛꯄꯅꯦꯕ ꯍꯣꯏ ꯁꯦꯡꯗꯣꯛꯄꯅꯦꯕ ꯃꯥꯅ ꯁꯦꯡꯗꯣꯛꯄꯁꯤꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯁꯦ ꯂꯥꯏꯁꯪ ꯑꯣꯏꯒꯗꯕꯗꯨ ꯅꯣꯏꯅ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯐꯝ ꯍꯣꯏ ꯑꯣꯏꯍꯟꯈ꯭ꯔꯦ ꯍꯣꯏ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯀꯌꯥꯃꯨꯛ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯣꯛꯑꯝꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯒ ꯄꯥꯞ ꯀꯣꯛꯄꯤꯕ ꯑꯣꯏꯒꯗꯕ ꯃꯐꯝꯗꯣ ꯄꯥꯞ ꯀꯣꯛꯀꯗꯕ ꯃꯐꯝꯗꯣ ꯎꯜꯇꯥꯗ ꯄꯥꯞ ꯇꯧꯐꯝ ꯇꯧꯔ ꯂꯩ ꯍꯣꯏ ꯑꯣꯏꯍꯟꯈ꯭ꯔꯕ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯥꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯁꯨꯁꯤꯅ ꯁꯤ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯐꯦꯔꯤꯁꯤꯁꯤꯡꯅ ꯌꯥꯈꯤꯗꯕꯅꯤꯅꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯕꯅꯣ ꯍꯥꯏꯔꯒ ꯖꯤꯁꯨꯅ ꯃꯥ ꯁꯤꯈ꯭ꯔꯒ ꯃꯥꯒꯤ ꯏ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯅ
ꯌꯥꯎ ꯍꯥꯠꯄ ꯑꯩꯈꯣꯏ ꯄꯥꯞꯀꯤꯗꯃꯛꯀꯣ ꯏ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯗꯔꯀꯥꯔ ꯇꯥꯈꯤꯗ꯭ꯔꯕꯅꯦꯕ ꯑꯃꯁꯤꯗꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦꯀꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯤꯅꯤꯡꯗꯨ ꯂꯩꯇ꯭ꯔꯦꯕ ꯑꯔꯊꯥꯗꯨ ꯂꯩꯇ꯭ꯔꯦꯕ ꯀꯔꯤꯔꯗꯤ ꯃꯣꯏꯅ ꯄꯥꯞ ꯀꯣꯛꯄꯤꯒꯗꯕ ꯃꯐꯝꯗꯨ ꯄꯥꯞ ꯇꯧꯐꯝ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤꯅ ꯖꯤꯁꯨꯅ ꯁꯤ ꯁꯦꯡꯗꯣꯛꯑꯒ ꯃꯥꯒꯤ ꯏꯁꯤꯅ ꯀꯣꯟꯅꯔꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯕꯤꯈ꯭ꯔꯕꯅꯤꯅ ꯅꯣꯏ ꯑꯃꯨꯛ ꯍꯟꯅ ꯏꯁꯦ ꯇꯥꯍꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯑꯦꯛꯖꯥꯝꯄꯜꯁꯨ ꯑꯣꯏꯅ ꯄꯤꯕꯤꯕꯅꯤꯀꯣ ꯍꯣꯏ ꯑꯗꯣ ꯕ꯭ꯔꯗꯔ ꯃꯨꯆꯤꯕꯝ ꯈꯤꯇꯪ Okay. ꯀꯩꯅꯣꯝꯃ ꯊꯥꯡꯒꯠꯀꯦꯀꯣ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯍꯥꯏꯕ ꯉꯁꯥꯏ ꯄ꯭ꯔꯤꯁꯁꯤꯡꯁꯦ ꯃꯣꯏꯅꯁꯨ ꯌꯥꯏ ꯍꯥꯏꯌꯦꯀꯣ ꯄꯨꯔꯣꯍꯤꯠꯁꯤꯡ ꯄꯨꯔꯣꯍꯤꯠꯁꯤꯡꯁꯤꯅ ꯌꯥꯏ ꯑꯁꯤ ꯃꯣꯏꯅ ꯌꯥꯔꯤꯕꯁꯦ ꯌꯣꯜꯂꯤꯕ ꯃꯤꯁꯤꯡꯗꯨꯒ ꯃꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠꯁꯨ ꯆꯥꯕ꯭ꯔꯥ ꯃꯣꯏꯁꯦ ꯆꯥꯒꯗꯧ ꯃꯥꯜꯂꯦꯀꯣ ꯃꯔꯝꯗꯤ ꯃꯣꯏꯅ ꯑꯂꯥꯎ ꯇꯧꯕꯅꯦꯕ ꯇꯦꯝꯄꯜꯗꯨꯗ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯂꯩꯐꯝꯗꯣ ꯁꯦꯡꯅ ꯅꯥꯟꯅ ꯊꯝꯒꯗꯧꯕꯗꯣ ꯃꯣꯏꯅ ꯕꯤꯖꯤꯅꯦꯁ ꯐꯠꯇꯕ ꯀꯂꯛ ꯀꯃꯥꯏꯅ ꯍꯥꯏꯁꯤꯔ ꯀꯔꯥꯝꯕꯒꯤ ꯊꯕꯛ ꯇꯧꯔ ꯂꯩꯕ ꯑꯇꯣꯡꯕ ꯆꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯧꯔ ꯂꯩꯕ ꯑꯗꯨꯗꯤ ꯃꯣꯏꯗꯨꯁꯨ ꯀꯔꯞꯇꯦꯠ ꯑꯣꯏꯈ꯭ꯔꯦꯕ ꯄ꯭ꯔꯤꯁꯤꯡꯁꯤꯁꯨ ꯀꯣ ꯃꯔꯝꯗꯤ ꯃꯣꯏ ꯑꯇꯣꯡꯕ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯀꯣ ꯁꯤ ꯈꯤꯇꯪ ꯊꯝꯅꯤꯡꯉꯤ ꯍꯣꯏ ꯑꯣꯀꯦ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯥꯔꯛ ꯆꯦꯞꯇꯔ 11 ꯚꯔꯁ 27 to 33 ꯁꯤꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯐꯦꯔꯤꯁꯤꯁꯤꯡꯅ ꯖꯤꯁꯨꯉꯣꯟꯗ ꯋꯥꯍꯪ ꯍꯪꯈꯤꯀꯣ ꯍꯣꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯥꯡꯗ ꯊꯨꯍꯟꯅꯕ ꯊꯨꯍꯟꯅꯤꯡꯉꯥꯏ ꯇꯧꯈꯤ ꯑꯗꯨꯗ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯑꯉꯝ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯣꯀꯣ ꯐꯔꯤꯁꯤꯁꯤꯡꯅ ꯖꯤꯁꯨꯕꯨ ꯋꯥꯍꯪ ꯍꯪꯕꯗ ꯑꯗꯨ ꯋꯥꯍꯪꯗꯣ ꯃꯥꯕꯨ ꯇ꯭ꯔꯦꯞ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯍꯥꯏꯕꯅꯣ ꯂꯥꯡ. ꯂꯥꯡꯗꯨꯗ ꯊꯨꯍꯟꯒꯦꯅꯀꯣ ꯊꯨꯍꯟꯒꯦꯅ ꯃꯈꯣꯏꯅ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯋꯥꯍꯪꯗꯣ ꯈꯨꯝꯗꯅ ꯃꯥꯅ ꯃꯈꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯤ ꯑꯗꯨ ꯋꯥꯍꯪꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯥꯕꯨ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯅ ꯃꯥꯕꯨ ꯕꯦꯞꯇꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯁꯔꯒꯥꯒꯤ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯕꯗꯣ ꯑꯣꯊꯣꯔꯤꯇꯤꯅ ꯇꯧꯕ꯭ꯔꯥ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯇꯧꯕ꯭ꯔꯥ ꯃꯈꯣꯏꯗ ꯑꯁꯤ ꯀꯣꯏꯁꯟꯁꯦ ꯖꯤꯁꯨꯅ ꯍꯪꯉꯤ ꯃꯈꯣꯏꯗ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯖꯤꯁꯨꯁꯨ ꯃꯣꯏꯒꯤ ꯀꯣꯏꯁꯟꯗꯣ ꯈꯨꯝꯂꯗꯤ ꯃꯥꯁꯨ ꯃꯈꯣꯏꯅ ꯀꯩꯅꯣ ꯀꯟꯗꯦꯝ ꯍꯥꯏꯁꯤꯔꯥ ꯍꯣꯏ ꯀꯟꯗꯦꯝ ꯇꯧꯔꯒ ꯃꯥꯕꯨ ꯂꯥꯟꯗ ꯊꯨꯡꯍꯟꯅꯕ ꯍꯪꯕꯅꯤ ꯍꯥꯏꯕꯗꯨ ꯃꯥꯅ ꯈꯪꯕꯅꯤꯅ ꯃꯗꯨ ꯀꯣꯏꯁꯟꯗꯣ ꯈꯨꯝꯗ꯭ꯔꯦ ꯑꯗꯣ ꯍꯣꯏ ꯑꯁꯤꯗ ꯆꯪꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦꯀோ ꯑꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯍꯨ ꯁꯦꯠ ꯌꯨ ꯀꯨꯗ ꯗꯨ ꯗꯦꯠ ꯀꯅꯥꯅ ꯑꯌꯥꯕ ꯄꯤꯕꯅꯣ ꯑꯁꯤ ꯇꯧꯅꯤꯡꯉꯥꯏ ꯍꯥꯏꯕꯅꯤꯀꯣ ꯉꯁꯥꯏ ꯏꯁꯣꯔꯅ ꯂꯥꯛꯑꯒ ꯇꯦꯝꯄꯜꯗꯣ ꯊꯨꯒꯥꯏꯕ ꯃꯥꯡꯍꯟꯕ ꯇꯧꯈꯤꯕꯅꯤꯀꯣ ꯐꯦꯔꯤꯁꯤꯁꯤꯡꯅ ꯍꯪꯕꯅꯦ ꯀꯅꯥꯅ ꯑꯌꯥꯕ ꯄꯤꯕ꯭ꯔꯥ ꯍꯥꯏꯅ ꯏꯁꯣꯔꯉꯣꯟꯗ ꯀꯅꯥꯅ ꯑꯌꯥꯕ ꯄꯤꯕ꯭ꯔꯥ ꯑꯁꯤ ꯇꯧꯕꯁꯦ ꯍꯥꯏꯅ ꯍꯪꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯖꯤꯁꯨꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯗꯤ ꯑꯣ ꯏꯁꯣꯔꯅ ꯑꯌꯥꯕ ꯄꯤꯕꯅꯦ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛꯀ ꯃꯥꯁꯦ ꯂꯥꯡꯗ ꯊꯨꯕ ꯇꯥꯔꯕ ꯀꯣ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤꯅꯦ ꯍꯣꯏ ꯍꯥꯏꯗꯤ ꯍꯣꯏ ꯁꯤꯖꯔꯅ ꯄꯤꯕ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯄꯥꯋꯔꯗꯣ ꯍꯥꯏꯔꯅ ꯑꯃꯨꯛꯀ ꯄꯥꯏꯂꯠꯅ ꯄꯤꯕ꯭ꯔꯥ ꯀꯅꯥꯅ ꯄꯤꯕꯅꯣ ꯍꯥꯏꯅ ꯑꯗꯨꯁꯨ ꯇꯧꯔꯦꯀꯣ ꯃꯥꯁꯦ ꯆꯔꯥꯡꯅꯔꯕ ꯃꯇꯨꯡꯗꯒꯤ ꯃꯥꯁꯦ ꯋꯥꯈꯜ ꯇꯧꯔꯒ ꯑꯣ ꯑꯗꯨꯗꯤ ꯅꯣꯏꯅ ꯍꯪꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯪꯒꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯅꯪꯅ ꯕ꯭ꯔꯗꯔ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯣꯏ ꯃꯥꯅ ꯍꯪꯕ ꯃꯇꯝꯗ ꯖꯣꯟ ꯕꯞꯇꯤꯁꯒꯤ ꯕꯞꯇꯤꯖꯝ ꯃꯥꯒꯤ ꯕꯞꯇꯤꯖꯝꯗꯨꯗꯤ ꯏꯁꯣꯔꯗꯒꯤꯔ ꯅꯠꯇ꯭ꯔ ꯇꯥꯏꯕꯪ ꯃꯤꯗꯒꯤꯔ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯐꯦꯔꯥꯁꯤꯁ ꯈꯣꯏꯅꯁꯨ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯕ꯭ꯔꯗꯔꯅꯁꯨ ꯍꯥꯞꯄꯤꯈ꯭ꯔꯣ ꯍꯣꯏ ꯃꯈꯥꯗ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯊꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯈꯤꯕꯒꯨꯝꯅ ꯋꯥꯔꯤꯗꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦꯀꯣ ꯖꯤꯁꯨꯅꯁꯨ ꯄꯥꯎꯈꯨꯝꯗꯨ ꯄꯤꯈꯤ ꯄꯤꯈꯤꯕꯅꯦ ꯍꯣꯏ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯆꯦꯞꯇꯔ 12ꯇꯒꯤ ꯄꯥꯊꯕ ꯃꯇꯝꯗ ꯄꯦꯔꯦꯕꯜ ꯑꯃ ꯄꯤꯕꯅꯦ ꯄꯦꯔꯦꯕꯜ ꯑꯗꯣ ꯕ꯭ꯔꯗꯔ ꯑꯉꯝ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯄꯦꯔꯦꯕꯜꯗꯣ ꯀꯔꯤ ꯄꯦꯔꯦꯕꯜꯅꯣ ꯍꯥꯏꯕꯗꯣ ꯑꯁꯤꯗ ꯍꯥꯏꯕ ꯄꯦꯔꯥꯕꯜꯗꯨꯗꯤ ꯄꯥꯟꯕꯤ ꯒ꯭ꯔꯦꯞꯁ ꯍꯣꯏ ꯄꯥꯝꯕꯤꯒꯤ ꯄꯦꯔꯥꯕꯜꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒꯦꯀꯣ ꯅꯪꯁꯨ ꯕ꯭ꯔꯗꯔ ꯑꯉꯝꯅꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯃꯔꯛ ꯊꯠꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ ꯕ꯭ꯔꯗꯔ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯕꯅꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯁꯤꯗ ꯍꯥꯏꯔꯤꯕ ꯄꯦꯔꯦꯕꯜ ꯑꯁꯤ ꯏꯁꯣꯔꯅ ꯆꯥꯡꯗꯝꯅꯕꯅꯤ ꯄꯦꯔꯦꯕꯜꯁꯦ ꯒ꯭ꯔꯦꯞꯁꯦ ꯗꯔꯈꯥ ꯄꯥꯟꯕꯤ ꯀꯣ ꯍꯤꯡꯒꯣꯟꯁꯨ ꯍꯤꯡꯒꯣꯟꯅꯦ ꯁꯤ ꯍꯤꯡꯒꯣꯟꯅꯦ ꯗꯔꯈꯥ ꯄꯥꯟꯕꯤꯒꯤ
the parable piye ko to brother wong chipem nang si da kitang happy gira maram di asigi parable se Isaiah 5 ta phangba parable ga manai haye ba ko to brother wong chipem na sigi parable se kitang happy gira aduga ai hai ꯑꯩꯅ ꯑꯗꯨꯗ ꯍꯥꯏꯖꯒꯦ ꯄꯦꯔꯦꯕꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯗꯔꯈꯥꯒꯤ ꯄꯥꯝꯕꯤꯒꯤ ꯍꯤꯡꯒꯣꯜ ꯂꯩꯔꯝꯃꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯊꯥꯔꯝꯃꯒ ꯃꯍꯥꯛ ꯆꯠꯈꯤ ꯍꯥꯏꯅꯦ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯤꯅꯥꯏꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯣ ꯍꯥꯏꯅ ꯊꯥꯔ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯊꯥꯔ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯀꯣꯟꯅ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯃꯥꯒꯤ ꯁꯦꯕꯣꯛ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯤꯅꯥꯏ ꯊꯥꯔꯛꯑꯒ ꯃꯍꯩꯗꯨ ꯄꯨꯔꯛꯑꯣ ꯆꯥꯁꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯃꯗꯨꯗ ꯂꯩꯔꯤꯕ ꯌꯦꯡꯁꯤꯜꯂꯝꯕ ꯃꯤꯅꯥꯏꯁꯤꯡꯁꯤꯅ ꯎꯔꯒ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯒꯤ ꯃꯤꯅꯥꯏꯗꯨꯅꯤ ꯐꯨꯔ ꯍꯥꯠꯈ꯭ꯔꯁꯦ ꯍꯥꯏꯅ ꯍꯥꯠꯈ꯭ꯔꯕ ꯑꯃꯨꯛꯀ ꯊꯥꯕ ꯍꯥꯠꯈ꯭ꯔꯕ ꯀꯣꯟꯅꯗꯤ ꯑꯁ ꯁꯤꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏꯁꯤꯡ ꯍꯥꯠꯄꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯥꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯍꯥꯠꯄꯤꯔ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯊꯥꯔꯗꯤ ꯃꯣꯏꯅꯁꯨ ꯈꯔ ꯃꯥꯕꯨ ꯃꯁꯛ ꯈꯪꯉꯒ ꯃꯉꯣꯟꯗ ꯈꯔ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤ ꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯕ ꯃꯇꯝꯗ ꯃꯥꯏ ꯃꯆꯥꯅꯨꯄꯥꯕꯨꯁꯨ ꯍꯥꯠꯄꯤꯈ꯭ꯔꯦꯕꯅꯦꯕ ꯃꯁꯤ ꯀꯅꯥꯕꯨ ꯆꯥꯡꯗꯝꯅꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛꯁꯤꯡ ꯍꯥꯟꯅ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯠꯁꯤꯡ ꯖꯤꯁꯨꯅ ꯊꯥꯔꯛꯄ ꯏꯁꯣꯔꯅ ꯃꯥꯅ ꯈꯪꯁꯅꯨ ꯃꯣꯏ ꯑꯆꯨꯝꯕꯗ ꯈꯪꯁꯅꯨ ꯊꯥꯔꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯍꯥꯠꯄꯤꯈ꯭ꯔꯦ ꯏꯁꯣꯔꯅ ꯂꯦꯡꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯦꯡꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯠꯁꯤꯡ ꯀꯣ ꯃꯥꯒꯤ ꯃꯤꯁꯤꯡ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯊꯥꯔꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯠꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯀꯣꯟꯅ ꯑꯃꯨꯛꯀ ꯖꯤꯁꯨ ꯃꯥ ꯃꯁꯥꯅ ꯂꯥꯛꯑꯒ ꯃꯣꯏꯅ ꯃꯥꯕꯨ ꯈꯪꯉꯒ ꯅꯨꯡꯁꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯔꯛꯄꯅꯦꯕ ꯄꯦꯔꯦꯕꯜꯁꯦ ꯀꯣ ꯆꯥꯡꯗꯝꯅ ꯃꯥꯒꯤ ꯄꯥꯟꯗꯝꯁꯦ ꯊꯥꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯈꯪꯉꯦ ꯖꯤꯁꯨꯁꯨ ꯑꯃꯨꯛ ꯍꯥꯠꯈ꯭ꯔꯕꯅꯦ ꯃꯣꯏ ꯃꯁꯥꯅ ꯍꯥꯠꯈꯤꯕꯅꯦꯕ ꯃꯗꯨꯅ ꯃꯁꯤ ꯀꯅꯥꯕꯨ ꯆꯥꯡꯗꯝꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯐꯦꯔꯤꯁꯤꯁꯤꯡꯕꯨ ꯑꯗꯨ ꯉꯛꯇ ꯅꯠꯇꯅ ꯌꯦꯡꯉꯤꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯤꯁꯨꯕꯨ ꯊꯥꯖꯗꯅ ꯂꯩꯔꯤꯕ ꯃꯣꯏꯕꯨꯁꯨꯅꯦꯕ ꯄ꯭ꯔꯦꯖꯦꯟ ꯇꯥꯏꯝꯗ ꯑꯁꯤ ꯀꯅꯥꯕꯨ ꯆꯥꯡꯗꯝꯅꯒꯅꯤ ꯀꯅꯥ ꯈꯣꯏ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯖꯦꯟ ꯇꯥꯏꯝꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯖꯤꯁꯨꯒꯤ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯍꯥꯠꯂꯣꯏꯗ ꯖꯤꯁꯨꯕꯨ ꯃꯥ ꯊꯥꯖꯒꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯨ ꯃꯥꯟꯅꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯜꯂꯝꯒꯗ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯄꯥꯞꯀꯤ ꯅꯦꯆꯔꯗ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯈꯤꯗꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯋꯤꯠꯅꯦꯁ ꯑꯣꯏꯕꯗꯣ ꯌꯦꯡꯂꯤꯕ ꯃꯤꯗꯣ ꯏꯁꯣꯔꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯦꯡꯂꯤꯕ ꯃꯤꯗꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯣ ꯇꯥꯏꯕꯪꯄꯥꯟ ꯉꯁꯤ ꯑꯩꯈꯣꯏꯅꯁꯨ ꯁꯤꯅꯤ ꯑꯆꯨꯝꯕꯁꯦ ꯏꯁꯣꯔꯅ ꯄꯤꯗꯨꯅ ꯂꯩꯌꯦ ꯉꯁꯤ ꯐꯥꯎ ꯀꯣ ꯆꯥꯟꯁꯁꯦ ꯑꯗꯨꯝ ꯏꯁꯣꯔꯅ ꯆꯥꯟꯁꯁꯦ ꯄꯤꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯁꯤ ꯇꯧꯔꯕꯗꯤ ꯁꯔꯒ ꯌꯧꯒꯅꯤ ꯑꯐꯕꯁꯤ ꯇꯧꯔꯗꯤ ꯁꯔꯒ ꯌꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯊꯜꯂꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯝꯆꯠꯁꯦ ꯑꯩꯈꯣꯏꯕꯨꯁꯨ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤꯗꯨꯅꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄꯤꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯗ ꯈꯪꯕ ꯋꯥꯅꯤ ꯑꯩꯈꯣꯏꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨꯗꯤ ꯍꯧꯖꯤꯛ ꯈꯜꯂꯦ ꯑꯩ ꯑꯣꯏꯔꯗꯤ ꯏꯁꯣꯔꯗꯣ ꯍꯥꯠꯀꯅꯨ ꯍꯥꯏꯕꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯃꯇꯝꯗ ꯄꯣꯛꯄꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯋꯤꯠꯅꯦꯁꯇꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯕ꯭ꯔꯗꯔ ꯑꯉꯝꯅ ꯕ꯭ꯔꯗꯔ ꯃꯨꯆꯤꯕꯦꯝꯅ ꯀꯔꯤ ꯈꯟꯕꯤ ꯍꯥꯞꯅꯤꯡꯕ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯤ ꯑꯩꯒꯤ ꯍꯣꯏ ꯑꯩꯅ ꯁꯦꯌꯔ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯖꯤꯁꯨꯅꯤ ꯁꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯞꯀꯤꯗꯃꯛꯅꯤꯀꯣ ꯄꯥꯞꯁꯦ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯁꯤꯐꯝ ꯊꯣꯛꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯁꯨ ꯈꯪꯅ ꯈꯪꯅ ꯄꯥꯞ ꯇꯧꯔ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯈꯪꯅ ꯈꯪꯅ ꯑꯟꯄꯔꯗꯅꯦꯕꯜ ꯀꯣ ꯀꯣꯛꯄꯤꯕ ꯉꯝꯗꯕ ꯄꯥꯞ ꯍꯥꯏꯀꯣ ꯈꯪꯅ ꯈꯪꯅ ꯇꯧꯕ ꯄꯥꯞꯁꯦ ꯁꯤ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯖꯤꯁꯨꯕꯨ ꯑꯗꯨꯝ ꯁꯤꯍꯜꯂ ꯂꯩ ꯍꯥꯏꯕꯁꯦ ꯈꯜꯂ ꯂꯩꯀꯣ ꯑꯩꯁꯨ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯅ ꯄꯥꯞꯁꯦ ꯈꯪꯅ ꯈꯪꯅ ꯐꯠꯇꯕꯅꯦ ꯍꯥꯏꯕꯁꯦ ꯈꯜꯂꯒ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯒ ꯏꯁꯣꯔꯒꯤ ꯅꯤꯡꯕꯅꯦ ꯍꯥꯏꯔꯒ ꯇꯧꯔꯒ ꯂꯩꯔꯝꯃꯗꯤ ꯏꯁꯣꯔꯕꯨ ꯍꯟꯅ ꯁꯤꯍꯟꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯑꯦꯀꯣ earthly duties and heavenly outcomes ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯔꯛ ꯆꯦꯞꯇꯔ 12 verse 13 ꯁꯤꯗꯒꯤ ꯄꯥꯊꯕ ꯃꯇꯝꯗ ꯑꯁꯤꯗ ꯕ꯭ꯔꯗꯔ ꯀꯦꯅꯤꯡꯅ ꯈꯔ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯍꯣꯏ early duties ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣꯀꯣ ꯍꯣꯏ ꯑꯁꯤꯒꯤ ꯁꯤꯗ ꯋꯥꯔꯤꯁꯦ ꯍꯣꯏ ꯉꯁꯥꯏ ꯇꯧꯈ꯭ꯔꯦ ꯖꯤꯖꯁꯕꯨ ꯐꯥꯅꯤꯡꯉꯥꯏ ꯂꯥꯡꯗ ꯊꯨꯍꯟꯅꯤꯡꯉꯥꯏ ꯀꯣ ꯑꯃꯨꯛꯀ ꯍꯣꯏ ꯇꯧꯈ꯭ꯔꯕꯅꯤꯅ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯉꯝꯗꯦꯕ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛꯀ ꯂꯥꯛꯏ ꯍꯣꯏ ꯉꯝꯗꯦꯕ ꯏꯁꯣꯔꯕꯨꯗꯣ ꯂꯥꯡꯗ ꯊꯨꯍꯟꯕ ꯃꯔꯝꯗꯤ ꯂꯥꯟꯍꯜꯂꯒ ꯀꯃꯥꯏꯅꯔꯣ ꯐꯥꯔꯒ ꯄꯅꯤꯁꯃꯦꯟ ꯇꯧꯁꯤꯔꯥ ꯍꯥꯏꯕꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜꯅꯦꯕꯀꯣ ꯃꯔꯝꯗꯤ ꯌꯥꯝ ꯃꯣꯏꯉꯣꯟꯗ ꯌꯥꯝ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯖꯤꯁꯨꯅ ꯃꯔꯝꯗꯤ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯥ ꯃꯥꯡꯍꯟꯕꯤꯕ ꯑꯗꯨꯝ ꯍꯥꯏꯕꯅꯤꯅ ꯑꯗꯨꯅ ꯁꯤꯗꯁꯨ ꯋꯥꯔꯤꯁꯦ ꯁꯤꯗꯀꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯁꯝꯖꯤꯜꯂꯁꯦ ꯀꯣꯏꯁꯟ ꯍꯪꯉꯦ ꯁꯦꯗ꯭ꯌꯨꯁꯤꯁ ꯍꯥꯏꯕ ꯈꯣꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯁꯦ ꯀꯔꯤꯅꯤ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯕꯗꯤ ꯃꯣꯏꯁꯨ
priest khoi group amani hai bai group ne Purohit sing ne moi jo. group macha ni ko khoi sum group oina semna leibu sing sina daga moisina Genesis, Exodus, Leviticus, Numbers, Deuteronomy se hoi aduda yam focus to ho ayamba focus tawba ayamba thajaba ko adu moina thajadaba ama leiba moina sida pam resurrection ishor laga khoi hingat kani hai bagi matang se thajadaba aduna yet pa ne aduna moina thabandam sigi ishor na ishor da hangmani hai ba yai ko se ko jishungonda maram jishungonda sida hai sigi Moses ki lyric ta sigi Leviticus tani ko phangi se magi mawa example nupi ema se magi mawa se siba tarabdi sikhraba tarabdi kari na gera karam tawgera sikhraba tarabdi Moses ki law ne ko se maning da mamang Exodus Leviticus se yawre mane magi nupa gi manau nupa du na mahu chin ga dori bani haye ko atokpa nupa da yum pan ba yade ramdi mogi case mogi law se yam luwe ba atokpa yum da yum pan khraba tarabdi nupa do tin gumba sitpi ba chapal na phuba hatpa pho yai law do yam luwe ba ado tawda ba ya tawdradi hojiki asil adana asigi law matang se moina question hange hojiki kaino question priest question group sina aduna macha du nupi duna manau nupa ga yum pan khraba tar su angang pok patara budi du angang du budi ngasai mawa aseng ba si khraba mawa do adugi macha ni haina launei hai ko aduna sida su yenge maramdi Deuteronomy 25 verse 5 to 10 dani si phangli bising se ko mayam su yeng laga pabi ba yai wari se yam sange aduna loina haira badi khara kaino taw khara ni aduna hoi aduna asigi argument se Jesus na step ani da lokhale hai ko step ani lokhal pase msida hai kibudo hoi moigi example piraga moigi machin manau se tret le hai ne ba tret sida amaduna sigradi amaduna lobi ba mahu patawa mahudum sile le ni na kona loina makki mawa oi khrabni na nupi se kona siraga hingat siraga sarga ka matam da kana gi nupi oi adugi question ne ba ko adu question ta matam da adu ishor ne seng na sida Exodus kaino da hai biri ko 3 verse 1 to 22 ki pa thaba matam da sarga da di lohong ba leiroi hai ko sarga da di lohong ba leiroi duna ishor na kumlak jishu na kumlak pa matam da mawa sing do loin hogat patara budi sarga ka ga do bo era budi moi sarga da di matai manang oiroi hai ko ase adu mutong da brother ngochi pem khata happy ko ba brother angam so angam na happy ba leibra okay aduna aduga akoina continue tawbuda moi ngasai haibado resurrection di thajadabane ba aduga moigi aduna akoina si yengmo matamda jisu ne so hai ko ai se noigi mapa Abraham gi Isaac gi Jacob gi ishor ne haibado mam san claim da jisu na sinju kri tak puno haib matamda moidi siraga lei ko si mukti moi su ishor ne hairabadi ko na hingat padadi moi su pulap saru yaw bani haibase jisu ne samuka experience pi bane ko okay the greatest commandment akoina ying dhab matamda ji amuka mi sigi wayen ya thingi oja amana laaga kwai di chawba kwai di hanba wayen ya thangji karino haina hangki hai maduda jisu na hange ko mana paukhum biye madudi nangi ishorbu nangi hakchang thawai pangal wakhan yauna nungsiyo haibane maduga asina ahanmane aduga ani subasina nangi thangnaba mi natraga nangi leiminareba mi adubu nangna sabu nungsibuгум나 nungsiyo haibane ba aduda magi ajiki wayen ya thangi ojasina yamna tongano masi yamna peculiar ko madudi krino hairaga hoine ko adudi nungsibam thoe ko haibase one of the only person haib tare ko ihan han mi ni haib tare mogi Pharisee gi marakta natraga wayen ya thang oja gi marakta adudi chumme nang oja nang haibudo jisu nang haibudo nang du chumme hai aduna mana haibudo jisu ni su mangon hai verse 34 da misida haidun leire 12 verse 34 da go mahakna singna khumle haiba jisu na urabada to mahakna mangon da haiki nahak ishor gi ningthau leibak adudagi laptre madugi tungda kana matana mangonda
ꯍꯪꯕꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯃꯗꯨꯅ ꯖꯤꯁꯨꯅ ꯍꯥꯏꯕꯤꯕꯗꯣ ꯅꯍꯥꯛ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯐꯝꯗꯒꯤ ꯂꯥꯞꯇ꯭ꯔꯦ ꯍꯥꯏꯕ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛ ꯇꯥꯛꯄꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ 마시나 타제예바 아두가 이쇼부 농시가다버니 미모 농시가다버니 하비세 마학나 페리시스티 로디 잉을 레이버가 농시비세 레이트라버네와 아두 마학나 농시보다 어스주메코 하이브 마tam다 하이비네 모두다 브라더 케닝쇼 하이비 아로이보다 합닝은 아로이보다 하이키 아마 합게코 오케이 호이 이쇼나 피리바 commandment세 알라이브디 나티코 맘디 코이디기 루바 commandment네 하이 아이기 보칸다코 맘디 라이프 라이디 시기 command 미 아바보 농시요 하이브시 yam la lu bani ko hoi mi hat kanu haibadi hat top ngam de machin thi kanu haibadi machin thi de ngam da su mi su leiram ba ya du mi bu do nungsiyo ko ishwar bu nungsi bu gumna mi do su nungsiyo nangi thangnaba yum thangnaba mi do nungsiyo haibani adun haibadi nungsiba se pakhang laisabi or su pakhang ama na laisabi bu themba nupi do na su pam da di su pam da ne ko adugumna hoi pramane na firis adugumna mi ma bu nungsiyo haibsidi ludi lu adubu ishona adu tawba ngamba haibdu nang sharuk lai haibni ko adu tawba ngamba mi bu du nungsiba ngamba amna angakwa commandment ni se aina su aina greatest commandment haibsi ai am phaja le maramdi mi ama bu nungsiba mi se yenti khrab di am yenti bane du nungsirab di am nungsi bane adubu loina nungsiyo chap mana na haibni mamdi na pai nangi pai bungo ishodo ma bu nungsiba gumna mi bu du su nungsiga domni haina haina ko bra nungsipe nang brother khamna kari haning balai bram ka bbi asigi chapter da aiso point amani khata hapige asida mi ama bu nungsiba nangna mi ama bu nungsiba da aikhoina mi ama bu nungsiba da kari gi moi gi phatanaba thabak tawningadra aikhoina ma bu nungsiredi magi thamoi soknaba thabak tawroi adogi jisuna asi commandment se mi makhoida haibani asigi greatest asi se greatest commandment haina makhoida pikhibani aikhoigi sangnaba mi singbu aikhoi bu nungsibugumna aikhoi nungsibugumna moi busu nungsiradi makhoidasu phataba thabak tawroi magi commandment singsu ngakani mana haiba singchu nungsibagi makhada yam pole nungsibagi commandment makhada loina mak lae aduga aina haningmadi aikhoisu mi amabu jisuna aikhoi bu nungsibagum aikhoi bu nungsibagum mi amabu su nungsina leimina si haibirege okay yam thagatchare ko hey brother ni busho aroibada iso hapninge mududi haijage mi amabu nungsiye hairadi ai isabu nungsibugumna nungsiyo hairadi thabakta ullo hairabadi ishorna wayen ya thang tara pi kharbse asidi hena phasaba leiroi ko hey brother angam hai khibugum ekhoina utpa matamda atopa ishor thamganu ishorgi mingsi na kanu sabato thammo ko mi hat kanu mi bu jinthi kanu naman babu haibi lo ya dugai commandment si pir thambase nangna mi bu nungsirdi loi ngakani haibase aikhoina khangma ngammi ko aduna aikhoigi punsi dasu adum khansi nungsibasina hananji ko John 14:15 da haibugumna aingon nungsirabadi ya thangsinga o haibneba ya thangsinga abadi aingon nungsi haibna teko nungsirabadi ya thangsinga o haibneba aduna aikhoina jisubu nungsiye hairabadi ishorbu nungsiye hairabadi magi ya thangsinga phom thoiba ana nungsibasina hananjego aikhoigi punsije nungsibasina hananma matamda ngasai yam luye haibase lairakani kadi nungsibu nungsirabadi aikhoigi thawaisu katpiba ngam adu chamanana aikhoji nungsibase leirabadi ya thangakpasidi yam laiba aduna aikhoi ai brother ani busu yam thagachare ko ishona na borbi boysino yengiba mayam busu ishona na borbi boysino aduga noinisu share tawbiu comment tawbiu aduga ishorgi wapause hena sandokpa ngamnaba miyam moise yam thagachare amen